Story collection की माइकैदगी मियाम पोकनौना थमजरी हौजिक मरुइबा पाउ खरा थमजरी मतम चारिङेदा मिटोक खंदो हौदबा तारबदि तुंगी मिरोन कनबा ngamloi जे अबदी नगा तरुक फजिंखिबगी वाकत खोंचत चथरी मियांगी मथक्ता चथरिबा पुक्सी लानगी मायोक्ता वाकत मिफम चथखरे UKNA गी काडर अनि फारे पुलिस हौजिक संतोना पाउ पादरी Kaishamthong Kabui Khul Women Society na sinduna hostess oina phajinduna thamliba naga micham taruk adu athuba matamda thado amadi koki narco terrorist ni mathakta lengang na military crackdown chathagadabani haiduna ngasi Kaishamthong Kabui Khungi miyangi oiba wakat mifam ama chathakre wakat mifam aduda saruk ya khibasina we want justice stop oppression respond people innocent life must no be bargaining tools justice protect our right haina yauna tungan ba wahising thaba plate casing sina ki wakat mifam aduda saru yakiba lasi yulu ngangmaina hai ngasi pangthokiba wakat mifam asi kuki khulai paiba sina tha asigi tarau humdoi dagi phajin kiba naga micham taruk adu tekta kaidana athuda thador kadabani haiba dimal asigi phambani asiguma thawong asi matungda amu hana thuhan biganu center masu state lengana su wari sanaduna athubuda hostess crisis asi loisina bo honabiu haina mahana makhata na haiki Chief Minister Yunam Khongjang ngasi Thawang District ki Herok ta chatuna mafam aduda sengbat sagaliba amadi sagadaba project singi mafam yingsinkhre CM gi khongchal aduda Hairok thanga rota saba loiraba Government Engineering College Diet Hotel Hairok Community Health Center amadi Hairok Part 2 kaithen sengbat nabagi mafam sing yingsinkhre Chief Minister gi yengsin khongchal aduda Hairok ACG MLA Thoksom Ratesa Manipur Technical University gi Vice Chancellor Wahengban Chandababu saruk yakhi CM gi khongchal asigi matangda Manipur Technical University gi BC Engineering College asi matang kuina sabal loiraga leiba aduga masigi course hauji hongnabigi thorang tawdibana marak asida Manipur Technical University gi makhada karigumba technical course khara hauba yarabra haibagi matangda Chief Minister na yingsinba lakpani hauji Manipur Technical University gi makhada IA application course B pharmacy amadi atei tikyen da hang riba course khara mafam asida hangba yabra haibadu Chief Minister na kumni yingsinki haina mahangna makhata na phungdokhi hauji makhata na pau pajari kokomi gi miyang makhata miyangi mathakta chathariba khusengi puksi lan asigi mayokta all Manipur nupi luk loitang khunau moibung no khurkhul senjam champau gi masina wakat mifam chathakare ngasi loitang khunau community hall na pangthokiba wakat mifam aduda social worker thingujam bijen nupi samaj gi secretary ima sobita kokomi gi naure mahenda M joina irang asigi matangda wafam kaya su phongdokhi Imphal East District ki manung chamba Khomidon Bazar da leiba United Committee kairang Komidongi office da pangthokiba mifam da United Committee kairang Komidok Khabai Soi Federalist Union Club Khurai Konsam Lekai YOS C Club Khurai amadi Khurai Konsam Lekai apumba kunai kanba nupi lup na sinduna lup mari asina konba mafam singda nisagi polam na singba chaba yomba amata yaroi haibagi athingba thamle hairi lup mari na konba mafam singda athingba asigi mayokta nisa yomba chaba tarolabadi maduda tholakpa aphatagi daita masa na pugadabani haina akanba cheksing wa thamlakni nisa thingbagi thoram asida miyamna sogapiu haina United Committee kairang Komindong Khabai Soigi Secretary General na tharok pachoron asina makha tarakli makha na pau pajari matam charinge mito khando ho daba targadi tungi miron kanba ngamloi haiba chelenga asina khanthaba matam yaure haina campaign for
Just and Fair Limitation JFD gi convener Jitendra Ningomna Phongdokre Manipur lengang na sinduna state asida lagliba August 13 census tawgani haiduna thawrangiba asigi mangoina na NRC update tawginaba mari leinaba singda taksinduna lagliba sida lenga asina ngami matagum census ki thaba paikapa hawraglabadi lamdam asigi miyamna lawgadaba thawdangi matangda ngasi IYC nungai SYPO nungai makha lekai UIC nungai kuno SUEDO ningphi Khongjang nungai amadi JFD na sinduna nungai community honda pangthokiba miyangi mifanga mari leinana mahangna phongdokkibani Jitrenda ningomamna hai lenga asida mitok khandokpa palabasu mitok khandonabagi thabakti amata pangthokpa udri mikok thibana lamdam asida leiriba migi masing khangdolaga tungda migi masing adu yenglaga chapka thaurangi oiba chakthung pirakadoribani Adubu state asida kumjali singon chamapan mawdama toida pangthokiba mikok thibagi thabak chathabada chingi mafam kharada sehi amagi manungda hengapa yaba migi masingdagi hena leirambadagi report thingnakhi asiguma thawong asi makhata na thoktanaba lamdam asigi mitok khandolaba matung census tawbiyo haiduna lenga asida kayarak hanna taksillabasu tabidaba se ngakpa phawi kumjali singama chamapan humfudagi singamaga lisingani ga sumna taramapan Hawbagi manungda masak khangdaba khul kaya hingalamle haiba khanglaba state lenga asina hojisu karigi yengduna leiribano mitomna khulingba leiba ama weraglaba lamdam ase kannanaba honasi ekhoi punamaki thawdang natabra mitok khandonaba honasi hojik leiriba civil society organization sing asi khaktagi mathawra lenga asigidi yaudabra loinana lamdam asidagi mitok khamdoknaba amata ngairba pambai ama woiriba lamdam asigi census tawningai mangoinana NRC update tawgadabani haibasi da lamdam asida leiriba mipum khudimangna yafam thoi hainasu mahangna makhata na phungdokhi Lakadoriba Traum Dishba Manipur Legislative Assembly Gamari Laina BJP Yanglam Mandana Sinduna BJP organization meeting among Asi Yanglam ACG MLA Yunam Radesangi Lamaidong Bazar Laiba Yumda Pangtokre Masigi organization meeting Aduda Yanglam ACG MLA Dr. Yunam Radesam BJP Yanglam Mandangi President Thodam Hemanta Kaksing BJP Anagi member Songtham Indrajit MLA Y Radesangi Election Committee President Nairobi BJP Manipur State General Secretary P. Bimananda Maitei State Secretary K. Nausat Debi Loinana BJP Yanglam Mandan Makhada Laiba Mahila Mosa Minority Mosa Youth Mosa OBC Mosa Kisan Mosa Amasung Schedule Caste Mosagi President Sina Presidium members oiki ngasigi mifam aduda BJP Yanglam Mandal amadi Mandal asigi makhada laiba mocha singi thauna nauna thaupuba khalabasing sakhang maikhang nabaga loinana lakadoriba Traum Doisuba Manipur Legislative Assembly election da Yanglam AC da BJP mire bugadoriba MLA Dr. Yumnam Radesambu amohana mikhanda mai pangna angamba thakta honamilasi honamilasi haiba yanaki hojik pajariba paw asi matang asa loisinjare miyambu amuhana kurumjare